ꯆꯈꯥꯏꯔꯦ ꯃꯈꯣꯡꯁꯦ ꯍꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯗꯤ ꯑꯣꯛ ꯃꯈꯣꯡ ꯊꯣꯡꯕꯅꯦ ꯑꯗꯨꯗꯤ ꯃꯍꯤ ꯂꯩꯔꯤꯁꯤꯗ ꯊꯕꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯑꯃ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄ ꯑꯩ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯃꯔꯨꯁꯦ ꯐꯖꯅ ꯇꯣꯡ ꯑꯃ ꯄꯨ ꯂꯥꯛꯑꯕꯅꯦ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯁꯦ ꯁꯤ ꯈꯤꯇꯪ ꯊꯛꯀꯦ ꯍꯥꯟꯅ ꯈꯥꯃꯦꯟꯁꯤꯃ ꯍꯥꯎꯔꯦ ꯆꯪꯕꯁꯨ ꯃꯨꯁꯨꯛ ꯃꯨꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯆꯪꯕ ꯆꯈꯥꯏꯔꯦ ꯃꯈꯣꯡꯁꯦ
ꯆꯦꯈꯥꯏ ꯐꯖꯅ ꯍꯥꯎꯔꯦ 이러면 일로 짜살라게 또 살라게 씨 하오버네요 영상 모르고 보라 하면 영상 모르지 제카이고 지고 하기데 자 동하면 짜기 왜 예쁘네요 영상 보시 Sige, pis jadi.
ꯆꯈꯥꯏ ꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯖ ꯑꯣꯏꯖꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ